ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯃꯉꯥꯎ ꯊꯤꯅ ꯍꯧꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯒ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯁꯦ ꯃꯌꯥꯝꯅꯁꯨ ꯈꯔ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯒ ꯑꯩꯁꯦ ꯑꯔꯥꯟꯕ ꯂꯝꯕꯦꯜ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯇ꯭ꯔꯤꯉꯩ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯐꯥꯎ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯂꯩꯅꯤ ꯊꯥꯖꯔꯝꯃꯣꯏ꯫ ꯏꯃꯥꯟꯅꯕꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯂꯧꯔꯤꯁꯤ, ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯀꯧꯅꯗ꯭ꯔꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯎ ꯊꯤꯅ ꯍꯧꯔꯛꯏ ꯍꯥꯏꯕ ꯇꯥꯏ ꯑꯩꯁꯤ꯫ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯔꯛ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃꯁꯨ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯊꯧꯁꯤ ꯃꯥꯅ ꯑꯅꯝꯕꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯏꯕꯁꯦ ꯃꯥ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕꯁꯦ ꯀꯌꯥ ꯏꯂꯩ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯃꯥꯟꯅꯕ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯣꯏꯁꯦ ꯑꯩ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯂꯣꯏꯅ ꯊꯩꯅꯔꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯃꯉꯥꯎ ꯊꯤꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨꯗ꯫ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯩꯉꯣꯟꯗꯒꯤ ꯊꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯣꯏꯕꯨ ꯇꯥꯟꯅꯔꯒ ꯀꯧꯏ, "ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯩ ꯎꯔꯒ ꯊꯩꯔꯒ ꯎꯁꯟꯅꯗꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤꯗꯨꯕꯣ?" ꯑꯩꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅꯦ꯫ ꯅꯨꯄꯤ ꯊꯤꯔꯦ, ꯊꯕꯛ ꯑꯃꯁꯨ ꯆꯠꯂꯤ, ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ ꯑꯩꯁꯤ꯫ ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯅ ꯌꯣꯝꯄꯥꯛꯂꯣ ꯊꯥꯡꯂꯣ ꯇꯧꯔꯒ ꯄꯨꯂꯞ ꯍꯧꯅꯔꯒ ꯆꯠꯂꯤꯗꯣ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯒꯗꯣꯔꯦ, ꯑꯗꯨꯒꯤ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡ ꯃꯌꯥ ꯑꯗꯥꯏꯗꯣ ꯑꯍꯟꯁꯤꯡꯅ ꯈꯔ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯄꯗꯣ ꯆꯠꯄꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯁꯤꯒꯨꯝꯕꯁꯤ ꯊꯥꯏꯅꯗꯒꯤ ꯈꯔ ꯇꯜꯂꯤꯗꯅ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦꯗꯅ, ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯏꯁ, ꯑꯩꯕꯨ ꯌꯥꯝꯅ ꯇꯟꯕ ꯃꯤꯗꯧꯅ, ꯍꯣꯏ ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯌꯥꯎꯕꯤꯔꯒꯦ, ꯅꯣꯏ ꯆꯠꯂꯨꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, "ꯇꯣ, ꯑꯗꯨꯅꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯇ꯭ꯔꯤꯁꯤ" ꯈꯨꯝꯃꯛꯏ꯫ ꯑꯩꯁꯨ ꯃꯣꯏꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ, ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯕꯕꯥꯅꯁꯨ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯂꯥꯏꯕꯨꯡ ꯃꯌꯥ ꯑꯗꯥꯏꯗꯨ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕꯒꯤ ꯅꯍꯥ ꯈꯔ ꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯈꯔ ꯌꯥꯎꯔꯨꯁꯨ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯩꯅ, "ꯕꯕꯥ, ꯑꯩ ꯉꯝꯃꯣꯏ, ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯑꯩ ꯋꯥꯏ, ꯍꯌꯦꯡ ꯑꯣꯏꯅ ꯌꯥꯎꯕꯤꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯔꯛꯑꯒ ꯑꯃꯨꯛ, "ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯁꯣ, ꯏꯁꯣꯔꯒꯤꯅꯦ, ꯃꯌꯥꯝ ꯇꯧꯃꯤꯟꯅꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯋꯥꯅꯤꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗꯒꯤ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯍꯥꯏꯗꯅ ꯇꯟꯅ ꯇꯟꯅ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯕꯛꯇꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄ ꯍꯧꯔꯛꯄꯁꯤꯗ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯏꯃꯥꯟꯅꯕ ꯑꯃ ꯆꯪꯁꯜꯂꯨꯕꯗ ꯃꯥꯁꯦ ꯃꯁꯥꯁꯦ ꯕꯣꯝ ꯂꯥꯎꯅ ꯂꯦꯛꯊꯈꯤ, ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏ ꯇꯣꯡꯈꯠꯂꯛꯈꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯟꯗꯛꯁꯦ ꯃꯤ ꯂꯧꯅꯤꯡꯉꯤ, ꯃꯤ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯃꯁꯥꯗꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯀꯔꯤꯅꯣꯃꯗ ꯂꯩꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯀꯜꯂꯒ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛ ꯍꯩꯖꯤꯜꯂꯨꯏ꯫ ꯃꯗꯨꯗ ꯃꯥꯅ ꯁꯥꯎꯔꯛꯄꯁꯤꯗꯤ, "ꯍꯦ ꯇꯝꯕ ꯅꯨꯄꯥ, ꯅꯪꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯔꯛꯀꯗꯕ ꯅꯆꯥꯗꯨ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯍꯜꯂꯣꯏꯀꯣ" ꯑꯩꯅ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯗ ꯈꯤꯇꯪ ꯊꯨꯛ ꯂꯥꯎꯕ, ꯑꯀꯤꯕ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯈꯔ ꯂꯥꯛꯏ, ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯔꯒ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯗꯨ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯇꯝꯅ ꯇꯝꯅ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯗ ꯏꯁꯥꯗ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯃꯨꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤ ꯂꯥꯏ ꯇꯣꯡꯉꯛꯏꯗꯨꯗ ꯏꯁꯤꯡ ꯍꯩꯖꯜꯂꯨꯔꯤꯗꯨꯕꯨ? ꯅꯪꯁꯤ ꯉꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯕꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯅꯪꯁꯤ ꯄꯨꯅꯤꯡꯗ꯭ꯔꯤꯁꯤꯅꯤ꯫ ꯕꯕꯥ ꯏꯃꯥꯗ ꯅꯪ ꯇꯝꯊꯣꯛꯀꯦ ꯌꯦꯡꯉꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯏꯆꯟ, ꯕꯕꯥ ꯏꯃꯥꯗꯗꯤ ꯇꯝꯃꯨꯅꯨꯀꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯒ ꯍꯦꯛꯇ ꯑꯣꯏꯗꯨ ꯅꯠꯇꯦ, ꯑꯩ ꯋꯥꯔꯦ, ꯄꯣꯊꯥꯔꯨꯔꯒꯦ" ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯕꯕꯥ ꯏꯃꯥꯗ ꯇꯝꯃꯨꯔꯕ ꯃꯥꯜꯂꯤ꯫ ꯕꯕꯥ ꯏꯃꯥꯅ ꯑꯃꯨꯛꯇꯕꯨ ꯑꯩꯁꯦ ꯉꯥꯡꯕꯗ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯇ ꯈꯪꯉꯝꯗꯦ꯫ ꯀꯣꯟꯅ ꯑꯩꯁꯦ ꯇꯨꯝꯅ ꯇꯨꯝꯅ ꯍꯤꯝꯅ ꯍꯤꯝꯅ ꯋꯥꯈꯜꯗ ꯁꯨꯝ ꯑꯩꯁꯦ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯁꯨꯝ ꯄꯣꯛꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨꯁꯨ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯅ ꯏꯁꯣꯔꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯑꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛ ꯈꯨꯟꯁꯤꯒꯤ ꯅꯨꯄꯥ ꯃꯔꯤ ꯌꯥꯝꯅ ꯐꯠꯇꯦ, ꯑꯗꯨꯅ ꯂꯝꯗ ꯆꯠꯄꯗ ꯆꯦꯛꯁꯤꯜꯂꯨ, ꯒꯥꯔꯤꯗ ꯀꯥꯂꯤꯃꯥ ꯏꯃꯥꯅ ꯌꯥꯝꯅ ꯇꯥꯊꯤ, ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨ" ꯍꯥꯏꯗꯅ ꯂꯩꯕꯥꯎ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯦꯜꯂꯛꯏ꯫
ꯃꯗꯨ ꯀꯣꯛꯍꯜꯂꯍꯟꯒꯤ ꯑꯣꯏꯅ ꯊꯣꯡꯒꯥꯟꯗ ꯂꯩ ꯑꯉꯥꯡꯕ ꯉꯥꯒꯤ ꯃꯨꯔꯇꯤ ꯁꯥꯔꯒ ꯀꯠꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤ ꯒꯥꯔꯤꯗ ꯕꯣꯝ ꯇꯨꯔꯒ ꯑꯦꯛꯁꯤꯗꯦꯟꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯡꯁꯤꯗ ꯁꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯇꯝꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯥ ꯂꯨꯍꯣꯡꯒꯗꯣꯔꯦ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯕꯥꯇꯣꯜ ꯑꯃꯨꯛ ꯇꯧꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯂꯝ ꯂꯥꯞꯅ ꯆꯠꯅꯤ ꯈꯟꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯏꯕꯅꯤ꯫ ꯕꯕꯥ ꯏꯃꯥꯗꯁꯨ ꯑꯩꯅ ꯂꯨꯍꯣꯡꯕꯗꯨ ꯆꯠꯂꯨꯗ ꯌꯥꯔꯔꯣꯏ ꯍꯥꯏꯔꯨꯕꯗ ꯕꯕꯥ ꯏꯃꯥꯅꯗꯤ ꯑꯩꯁꯦ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ "ꯆꯠꯂꯨꯔꯅꯨ ꯏꯕꯨꯡꯉꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔꯁꯨ ꯋꯥꯠꯂꯤ ꯅꯛꯁꯜꯂꯒ ꯑꯃꯨꯛ ꯈꯟꯅꯔꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯉꯥꯡ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯆꯠꯊꯣꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯄꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ: "ꯑꯩꯒꯤ ꯃꯪꯗ ꯑꯃꯨꯕ ꯑꯃꯅ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯅꯣ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯀꯤꯖꯩ ꯑꯗꯨꯅ ꯕꯕꯥ ꯏꯃꯥ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯌꯦꯡꯊꯣꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗꯕ ꯑꯉꯥꯡꯗꯣ ꯄꯣꯂꯥꯡꯈꯣꯛ ꯃꯈꯥꯗ ꯐꯝꯃꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯀꯥꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯣꯂꯥꯡꯈꯣꯛ ꯃꯈꯥ ꯑꯗꯣꯝꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯄꯣꯂꯥꯡꯈꯣꯛ ꯃꯈꯥ ꯑꯗꯣꯝꯗ ꯑꯉꯥꯡꯁꯤꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯇꯁꯦꯡꯅ ꯀꯞꯄꯤꯛꯏꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯣꯝꯗ ꯆꯪꯉꯨꯕꯗ ꯄꯣꯂꯥꯡꯈꯣꯛꯇꯣ ꯕꯣꯝ ꯂꯥꯎꯅ ꯃꯈꯥꯗ ꯇꯨꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯛꯇꯤ ꯎꯕ ꯅꯠꯇꯦ ꯑꯗꯥꯏꯗ ꯁꯨꯝ ꯀꯞꯄꯒ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯕꯗꯨꯗ ꯄꯣꯂꯥꯡꯈꯣꯛꯇꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯗꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯞꯄꯗꯣ ꯂꯦꯞꯈꯤ ꯁꯣꯔꯥꯠ ꯃꯌꯥꯝ ꯐꯥꯎꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯈꯤ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯇꯝꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯊꯕꯛ ꯄꯨꯟꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯧꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯌꯨꯝꯗ ꯂꯨꯍꯣꯡꯕꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯐꯥꯎ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨ ꯑꯩꯁꯨ ꯃꯣꯏꯗ ꯍꯥꯏꯔꯝꯃꯒ ꯂꯨꯍꯣꯡꯕꯗꯨ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯂꯨꯍꯣꯡꯐꯝꯗ ꯑꯩꯁꯨ ꯄꯣꯌꯦꯡꯈꯛ ꯄꯤꯔꯝꯃꯒ ꯁꯠ ꯂꯥꯎꯅ ꯍꯜꯂꯛꯑꯒꯦ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯗ ꯃꯤ ꯄꯨꯜꯂꯕꯅꯤꯅ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯍꯦꯛ ꯆꯥꯗꯕꯗꯒꯤ ꯑꯩꯁꯦ ꯍꯦꯛꯇ ꯍꯜꯂꯛꯄꯁꯨ ꯉꯝꯃꯝꯗꯦ꯫ ꯁꯨꯝ ꯃꯌꯥꯝ ꯄꯨꯜꯂꯛꯄꯗꯒꯤ ꯌꯨꯁꯨ ꯁꯨꯝ ꯊꯛꯀꯠꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯒꯤ ꯉꯥꯎꯕꯒ ꯈꯔ ꯄꯥꯝꯕꯒ ꯄꯦꯛ ꯑꯃꯗꯒꯤ ꯁꯨꯝ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯗꯒꯤ ꯑꯩꯁꯦ ꯌꯨꯁꯤ ꯐꯖꯅ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤ ꯃꯐꯝ ꯃꯔꯥꯡ ꯑꯃꯗ ꯈꯪꯉꯝꯗꯦ꯫ ꯏꯇꯣꯝꯗ ꯒꯥꯔꯤꯗꯣ ꯁꯨꯝ ꯊꯧꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯑꯗꯥꯏꯗ ꯅꯨꯄꯥ ꯑꯃ ꯃꯣꯂꯤ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯁꯨ ꯆꯨꯔꯨꯞ ꯍꯪꯒꯦ ꯈꯜꯂꯤꯉꯩ ꯑꯉꯛꯄꯅꯤ ꯃꯥꯅ ꯑꯣꯏꯅ ꯆꯨꯔꯨꯞ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯆꯨꯔꯨꯞ ꯑꯗꯨ ꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯦ ꯁꯨꯝ ꯍꯣꯡꯇꯣꯛꯏꯉꯩ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩ ꯌꯨ ꯊꯛꯂꯛꯄꯗꯨꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯂꯨꯍꯣꯡꯕꯒꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯆꯔꯕꯅꯤꯅ ꯐꯪꯖꯗ ꯈꯨꯊꯛꯇ ꯌꯨꯒꯗꯣ ꯇꯞꯇꯥꯅ ꯊꯛꯑꯒ ꯍꯜꯂꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯀꯩꯅꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯉꯁꯥꯏꯗꯒꯤ ꯄꯥꯏꯔꯤꯗꯨꯅ ꯀꯩꯅꯣ ꯌꯦꯡꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯇꯔꯪ ꯑꯃꯗ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯄꯨꯡꯀꯥꯎꯕꯨ ꯍꯦꯛ ꯀꯥꯎꯔꯨꯔꯦ꯫ ꯉꯁꯥꯏ ꯂꯝꯕꯦꯟꯗꯒꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯆꯨꯔꯨꯞ ꯅꯤꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯈꯨꯠꯇ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯦꯅꯦ꯫ ꯑꯩ ꯑꯃꯨꯛꯇ ꯍꯨꯟꯗꯣꯛꯀꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯀꯔꯥꯏꯗꯒꯤ ꯆꯨꯔꯨꯞꯅ ꯅꯪꯅ ꯄꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯗꯤ ꯃꯩꯇꯥꯟꯅꯤꯅꯦ, ꯅꯪ ꯉꯥꯎꯔꯦꯗꯅ ꯕꯕꯥ ꯏꯃꯥꯗ ꯅꯪ ꯍꯥꯏꯗꯣꯛꯀꯦ ꯌꯦꯡꯉꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯀꯔꯥꯏꯗꯒꯤ ꯃꯩꯇꯥꯟꯅꯣ, ꯆꯨꯔꯨꯞꯅꯤꯅꯦ ꯇꯨ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯑꯩꯅ ꯄꯥꯏꯔꯝꯃꯤꯗꯨ ꯃꯩꯇꯥꯟ ꯑꯁꯤꯕ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯁꯦ ꯏꯉꯛ ꯍꯦꯛ ꯉꯛꯅ ꯃꯩꯇꯥꯟꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯠꯁꯤꯗ ꯈꯨꯠꯁꯤꯅ ꯅꯩꯔꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯤꯖꯔꯛꯇꯅ ꯑꯩꯁꯦ ꯑꯃꯨꯛ ꯃꯩꯇꯥꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯈꯨꯝꯀꯠꯂꯒ ꯑꯩꯁꯦ ꯊꯣꯡꯅꯥꯎꯗ ꯂꯪꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯈꯨꯠꯁꯥ ꯍꯥꯝꯃꯒ ꯐꯃꯨꯡꯗ ꯆꯪꯉꯒ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯒ ꯇꯨꯝꯃꯤꯟꯅꯕ ꯇꯨꯀꯠꯆꯩ ꯍꯥꯏꯗꯅ ꯃꯥꯁꯨ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯁꯦ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯜꯂꯒ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ꯫ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯁꯨꯝ ꯃꯤ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯄ ꯃꯈꯣꯟꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯔꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯨꯁꯨꯛ ꯃꯨꯕ ꯈꯔ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯁꯦ ꯀꯤꯗꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ꯫ ꯃꯥꯅꯁꯨ ꯊꯣꯡꯅꯥꯎꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯨ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕꯗ ꯃꯥꯅ ꯎꯈꯤꯕ ꯑꯗꯨꯃꯛ ꯑꯩꯁꯨ ꯎꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯕꯥ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛꯇꯪꯒ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯑꯃꯨꯕ ꯃꯤ ꯈꯔ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ "ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯜꯂꯛꯄꯗ ꯀꯔꯤ ꯇꯧꯔꯛꯀꯦ?
ꯀꯩꯅꯣ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯩꯔꯤꯁꯤꯗꯤ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥꯔꯤꯗꯨ ꯕꯕꯥ ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃ ꯆꯨꯈꯠꯂꯒ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯊꯣꯛꯎꯕꯗ ꯑꯃꯨ ꯃꯨꯕ ꯂꯦꯞꯄꯝꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯃꯩꯇꯥꯟꯗꯨ ꯕꯕꯥꯅ ꯈꯨꯝꯒꯠꯂꯒ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯦꯠꯇꯣ ꯆꯦꯅ ꯂꯣꯟꯁꯤꯜꯂꯝꯃꯒ ꯕꯕꯥꯁꯤ ꯆꯪꯉꯛꯏ꯫ ꯃꯗꯨꯐꯥꯎ ꯑꯍꯤꯡ ꯑꯗꯨꯗ ꯒꯦꯠꯇꯨ ꯃꯤ ꯈꯔꯅ ꯒꯤꯠ ꯒꯤꯠ ꯅꯝꯃꯛꯄꯗꯧꯅ ꯅꯝꯃꯛꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯁꯦ ꯐꯨꯔꯝꯃꯤ, ꯅꯪꯁꯦ ꯃꯊꯣꯡ ꯆꯥꯗꯦꯗ, ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯗꯅ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯀꯤꯗꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯃꯠꯇ ꯇꯨꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯐꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯄꯜ ꯑꯃ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯏꯄꯜꯗ ꯐꯣꯟ ꯑꯗꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯄꯜ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ, ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯄꯜꯅ ꯂꯥꯛꯑꯅꯤ ꯐꯣꯟ ꯊꯝꯃꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯕꯣꯛꯁꯨ ꯑꯩꯈꯣꯏꯒꯤꯗ ꯏꯃꯥ ꯍꯣꯏꯒ ꯀꯣꯡꯀꯥ ꯆꯥꯔꯒ ꯏꯄꯜ ꯍꯜꯂꯛꯄꯗꯨ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯄꯜꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯃꯒ ꯀꯣꯟꯅ ꯐꯣꯟ ꯇꯧꯕꯗ ꯏꯄꯜꯗꯤ ꯐꯣꯟ ꯑꯗꯨ ꯁꯨꯛꯄꯥꯏ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯗꯨꯗ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯕꯣꯛꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯃꯤꯈꯨꯕ, ꯅꯪ ꯃꯄꯥꯟꯗ ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯑꯒ ꯌꯦꯡꯕꯤꯔꯨꯆꯣ, ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯈꯤꯕꯅꯦ, ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯦꯡꯅ ꯏꯃꯥꯕꯣꯛꯇ ꯑꯗꯨꯝ ꯍꯥꯏ, ꯏꯃꯥꯕꯣꯛ ꯑꯩ ꯉꯝꯃꯣꯏ, ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯁꯦ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯅꯦ, ꯏꯄꯜꯗꯣ ꯂꯥꯛꯏ ꯍꯥꯏꯕꯅꯤ, ꯂꯝꯕꯦꯟꯗ ꯂꯩꯖꯔꯝꯒꯅꯤ, ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯄꯨꯡꯇꯧꯗ ꯇꯧꯁꯜꯂꯨꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯄꯥꯏꯗꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯕꯕꯥ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯗꯗꯥꯒ ꯑꯩꯒ ꯑꯁꯥꯏꯐꯥꯎ ꯊꯣꯛꯑꯒ ꯌꯦꯡꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯗꯗꯥ ꯌꯥꯎꯔꯕꯅꯤꯅ ꯑꯩꯁꯨ ꯍꯣꯏꯁꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯑꯒ ꯗꯗꯥꯒ ꯑꯩꯒ ꯏꯄꯜ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯁꯨꯝ ꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯎꯃꯪ ꯂꯥꯏ ꯂꯩꯕ ꯑꯗꯣꯝꯒꯤ ꯈꯣꯡ ꯂꯝꯕꯦꯟ ꯄꯔꯤꯡ ꯑꯗꯣꯝꯗ ꯒꯥꯔꯤꯁꯦ ꯊꯧꯔꯛꯄꯗ ꯑꯩꯈꯣꯏ ꯏꯄꯜꯒꯤ ꯁꯑꯣꯡ ꯁꯥꯗꯥꯒ ꯃꯥꯟꯅꯕ ꯑꯍꯜ ꯑꯃ ꯑꯗꯥꯏꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯉꯥꯏꯈꯣ, ꯏꯄꯜꯗꯣ ꯁꯤꯗ ꯆꯠꯂꯒ ꯂꯩꯔꯦ, ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨꯕꯗ ꯐꯤꯕꯝꯗꯤ ꯏꯄꯜꯗꯧꯅ ꯇꯧꯔꯒ ꯃꯁꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯃꯒꯤ ꯁꯛꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯄꯥꯈꯠꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯔꯛꯏ꯫ ꯑꯗꯨꯒ ꯏꯄꯜꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯟꯁꯤꯜꯂꯒ ꯑꯇꯣꯞꯄ ꯂꯝꯕꯦꯟꯗꯒꯤ ꯂꯥꯛꯇꯨꯅ ꯌꯨꯝ ꯌꯧꯔꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯄꯥꯈꯠꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯔꯛꯏ꯫ ꯑꯗꯨꯒ ꯏꯄꯜꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯟꯁꯤꯜꯂꯒ ꯑꯇꯣꯞꯄ ꯂꯝꯕꯦꯟ ꯑꯃꯗꯒꯤ ꯂꯥꯛꯇꯨꯅ ꯌꯨꯝ ꯌꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯗꯗꯥꯒ ꯑꯩꯒꯅ ꯌꯨꯝꯒꯤ ꯕꯕꯥ ꯏꯃꯥ ꯃꯣꯏꯗ ꯇꯝꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯗꯗꯥꯒ ꯑꯩꯒꯁꯤ ꯏꯁꯥ ꯏꯁꯥꯗ ꯃꯩ ꯂꯣꯏꯅ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯊꯤꯕꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯥꯁꯤꯡꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯒꯥꯔꯤꯗ ꯄꯨꯡꯁꯤꯗ ꯁꯤꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕ ꯑꯍꯩꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯒꯜ ꯇꯧꯔꯒ ꯐꯖꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯤ ꯀꯧꯔꯛꯑꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯊꯥꯕꯤꯔꯛꯄ ꯏꯅꯥꯎꯇꯣꯟ ꯁꯉꯥꯏꯄ꯭ꯔꯧ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯨ 3 ꯁꯨꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯂꯩ꯫ ꯑꯩꯁꯦ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯇꯝꯖꯅꯤꯡꯕꯅꯤ꯫ ꯃꯗꯨꯗ ꯂꯩꯇ ꯂꯥꯏꯔꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅ ꯕꯕꯥꯁꯦ ꯖꯤꯞꯁꯨ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯕꯕꯥꯅ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯨꯗ ꯇꯦꯛꯂꯤ ꯇꯦꯛꯂꯤ ꯇꯝꯕꯗꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯁꯨ ꯍꯩꯖꯤꯜꯍꯧꯏ꯫ ꯕꯕꯥꯁꯨ ꯑꯩꯅ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯕꯗ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯕꯕꯥꯅꯁꯨ ꯑꯗꯨꯝ ꯆꯠꯂꯨ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯆꯠꯄ ꯍꯧꯈꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯥ ꯃꯣꯏꯒꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯍꯜ ꯑꯃ ꯂꯩ꯫ ꯃꯃꯤꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯏꯄꯨꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯩꯃꯇꯥꯛꯇ ꯃꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄꯥꯏꯞ ꯈꯔ ꯊꯤꯜꯂꯨꯁꯤ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯄꯨ ꯑꯩꯒ ꯆꯠꯁꯦ ꯃꯥꯟꯅꯔꯨꯝꯕ ꯆꯤꯡꯕꯅꯤꯅ ꯄꯩꯁꯥꯗꯤ ꯈꯔ ꯍꯦꯟꯒꯦ ꯍꯥꯏꯔꯛꯑꯅꯤ, ꯑꯩꯒ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯄꯨꯅꯁꯨ ꯍꯣꯏꯁꯦ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯗꯣꯝꯗ ꯒꯥꯔꯤꯁꯦ ꯊꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯈꯤꯔꯨꯝ ꯇꯨꯒꯁꯦ ꯈ꯭ꯌꯥꯎ ꯄꯨꯛꯆꯣꯡꯗ ꯆꯣꯡꯉꯤ꯫ ꯁꯨꯝ ꯒꯥꯔꯤꯁꯦ ꯊꯧꯔꯛꯄꯗ ꯃꯐꯝꯗꯣ ꯍꯦꯛ ꯌꯧꯕꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯆꯥꯛꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯑꯒ ꯏꯄꯨꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯅꯤ ꯍꯥꯏꯗꯅ ꯃꯥꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯥꯏꯗ ꯃꯩꯇꯩ ꯃꯆꯥ ꯈꯔꯁꯨ ꯊꯕꯛ ꯁꯨꯕ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯒ ꯑꯩꯁꯦ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯏꯄꯨꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯑꯝꯃꯤ꯫
Ipu yareda kuimele lao chatkrasi. Khoi adomdadi ningthamtha changakpada ngairi. Kayabu ingdre moising mathakaside ingbada karino mataure. Lao halasi ipu haidana tumbado hauduomi. Ahladu so pungbo kaya tarage haidana maso tanna tanna haugalei. Aduga ibani si makhatana numidang wairam. Mamli tawrakpagiduda yumlomda haidarei. Sumsing lambel aduda gari se thogdarakpada nupi ama. Akhoi gari mamangda sampuraga thuna. Akhoi mi amana chatpa khungthangdagi henna yangna gari mamang asida samduna chatki. Maduda ipuga igase kainone haujikidubo hainarami. Ipuna su inawba churup changkhalune kainomni haujikidudi. Adumna hairakpadagi so churuptu changkhatke tawrakpaduda. Numitugi dawse mekese maru makhak ngairaga leirami. Aduga mekhet adusu ama khetpada hauramde. Ipuna so engonda ngangi angangi no thongna haikidre he maru amaduna samhaubu yari poni hairei. Masige matungi khang khangawdana gari se kodrok launa makhada kari no panbagi mongda makhol ama tarai. Aduga ngai hakki matung gari se khanglep heklep ipu gaiga so ngai hakti gari manungda lei. Aduga tamna kumtharaga gari do kaida yadrino haidana ibani changdana sek tawminarami. Handan gari do so start tawbada haumalaktabadagi ipuna engode inawba phone tawa khoi gari yadre hayo kanano masida lau haidana nang khara haikho hairei. Akhose mafam aduda leirido mamsu mamsalabani purawina bu mamle haibatai. Aina so khoi gari chatpa miyoi singda phone do on duna tawbada moi so hujipo do tana kamaina laktoino ngammoi haidana moi se lau amata yaramde. Ipuna mukpairaga hailaga su moi se lakpiyo amata yaramde. Aduga moi adagi mi khara kumtharakpadu moira gari se yadre no yasaida gari semba mi leibra hangubada moi so khangde hairamaga dum gari do thawdaki. Pungsom thengjalakpadagi gari khara chalambadu su lepki. Ipu gaiga su maside kanararoi ahingsida lektragadi yararoi haidana gari manungde ipu gaiga si leirami. Pung mapan tarakpa matam aduda ipu di nungaina amuk goga nakhoga amuk tumki. Aida phone se sum yengaga leirami. Matam aduda akhoi gari mathaksida gongnawna kaigumba alumba posaw ma nantharakpadawna makhol ahuba ma tarami. Aiso hais kaino sidi haidana isada pokhange. Ipuda soina ipu tumba hogalo karino matawre amukta hogalo haidana hauduwami. Maduda ipu su kaidawrage haidana phingna hogalei. Aina su ipuda ipu gari mathakta arumba kaiguma posak ama nantharakpadawna hojik makhol ama tai amukta kumtharaga yengusi hairami. Ipuna su kainone haisibo haidana ibani makhada kumtharaga yengubada nupi ama khoi gari maningda sabyungna lepamaga gongong amuk yamna thuna sing mathakadumna sengkhatki. Ipu gaiga sumadu ubada kaina hujikidudi lao he gari manungda layu haidana gari manungda amuk sengkhalai. Ipu su mamikado khangsing hek singkraba mali. Engone ina amuk kaino hujikidudi kaino miro lairo hujikidubo hangai. Aina mu ipu iso khangde do dag khweren hoida hujik amukta lao hayu ibani sumaina hujipo sida ahing lekse hairi pro hangi. Ipuna mo hujik pung thenga sipo moiba lao bu yagadro kadai phone da taw ai haige haidana miyoi aduda phone tawrami. Aduga ipuna sumna hai noi kanano mukta lao ne somda karino mangasaidagi adum thengnaraga leirene sai mapamje na hangkhai bu khangde kainonggi mafam jaga hoirami noi lao haidana kaurami. Miyoi aduda so karaide hujikpo pung a yorakan sida adu tana kamaina laktoino kasum tawai gari manungda dum layu nabani yu kayam thaksalure hairei. Ipuna su miyoi aduda yararoi khangbadagi machin thiduna zeirami aduga phol adu dum thammi. Hona ingonda su ipuna inawba kiruno aiga manungda leirasi nangna sum kiragade so sum kirani aduna ibani thongna leina manungda leisi hairei. Phana ipuna adumna haijaraga soida kibani isa lengba phongamamde. Ngaiga dumaina leyamaba matung akhoi gari gi oi thangba thong adu kanagumba amana muk thong adu hangto haidana thilai. Maduda ipudi kainoni tawrisibo haidana ipugi khongpak aduna thong aduda gongnamna kaurami. Adumaina he kaurubaga yelom thangba thong adu mukok thilai. Sumadumaina akhoi langnabagi mongda tawrokpadagi ibani se kidana wakhan se karino mata leinarami. Nongalamdai matamsida ipu se makhong hamninga e gari manungda hamge hairakpadagi aina ipu ai ngaigi mapanda dum taw haidana ipu se mapanda aina ngaibige hairubada yarani haidana mase masa matumna mapanda kumthaki. Aiso nongalaktura sibo haidana wakhan se komthokna leirami. Kona ipu se sum changaktabadagi aiso hanadi gari manungda sum kaurami. Aduga ise thongdo tamna hangtoga mapanda thorakpada
ꯏꯄꯨꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯝꯕꯦꯟ ꯃꯇꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯩꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯏꯄꯨ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯍꯥꯏꯗꯅ ꯃꯁꯥ ꯁꯣꯛꯎꯕꯗ ꯏꯄꯨꯁꯦ ꯀꯧ ꯉꯥꯡꯕ ꯑꯃꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯉꯝꯗꯦ ꯀꯣꯟꯅꯗꯤ ꯃꯣꯏ ꯑꯗꯥꯏꯒꯤ ꯃꯤ ꯃꯥꯜꯂꯤ꯫ ꯒꯥꯔꯤ ꯀꯥꯔ ꯑꯃꯗ ꯑꯍꯜ ꯑꯃ ꯊꯧꯗꯔꯛꯄꯗꯒꯤ ꯑꯩꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯏꯄꯨꯁꯦ ꯌꯨꯝꯂꯣꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯏꯄꯨꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯑꯗꯨꯝ ꯏꯄꯨꯁꯦ ꯋꯥꯈꯜ ꯏꯃꯥꯡ ꯃꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯝꯗ꯭ꯔꯦ ꯏꯄꯨꯁꯦ ꯋꯥꯈꯜ ꯁꯣꯏꯕꯗꯧꯅ ꯂꯩꯈꯤ꯫ ꯐꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯒꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯍꯧꯖꯤꯛꯄꯨ ꯏꯄꯨꯁꯦ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯏꯄꯨ ꯄꯨꯈꯠꯃꯤꯟꯅꯔꯛꯄ ꯃꯣꯏ ꯑꯗꯥꯏꯒꯤ ꯑꯍꯜ ꯑꯗꯨꯗ ꯋꯥꯔꯤꯁꯦ ꯇꯝꯃꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯩꯒꯨꯝꯕ ꯃꯩꯈꯦꯠꯀꯨꯝꯕ ꯑꯃ ꯑꯗꯥꯏꯗ ꯈꯦꯠꯇꯣꯛꯑꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯎꯔꯤꯅꯣ? ꯑꯗꯥꯏꯗꯣ ꯊꯥꯏꯅꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯧ ꯇꯝꯂꯕꯖꯥꯠꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯩꯈꯦꯠꯇꯣ ꯃꯔꯨ ꯑꯃꯗꯒꯤ ꯍꯦꯟꯅ ꯌꯥꯎꯔꯝꯗ꯭ꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯐꯥꯎ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫